ꯊꯧꯕ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ꯫ ꯊꯣꯛꯅ ꯊꯣꯛꯅ ꯃꯅꯤꯅ ꯊꯧꯕꯗ ꯋꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯊꯧꯕꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯅꯪ ꯍꯣꯔꯦꯟ ꯚꯥꯞ ꯇꯥꯔꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯅ ꯊꯧꯕꯗ ꯋꯥ ꯍꯪꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯅꯤꯅ, "ꯏꯇꯥꯎ, ꯀꯥꯏꯗꯅꯣ ꯅꯪꯅ ꯄꯨꯔꯤꯁꯤꯕꯣ"? ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯆꯦꯟꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯅ, "ꯏꯇꯥꯎ, ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯨ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯍꯥꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯧꯕꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯁꯤꯗꯅꯤ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯔꯤꯁꯦ"꯫ ꯃꯅꯤꯅ, "ꯑꯦ ꯏꯇꯥꯎ, ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ ꯁꯤꯒꯨꯝꯕ ꯃꯐꯝ ꯐꯖꯕꯁꯤꯡꯁꯦ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯗ ꯆꯠꯁꯦꯅ, ꯅꯪꯅ ꯇꯥꯅꯤꯡꯕꯣꯏ ꯇꯥꯅꯤꯡꯗꯕꯣꯏ ꯇꯧꯔꯤꯗꯣ"꯫ ꯃꯅꯤꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯑꯗꯣ ꯅꯪ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ"꯫ ꯊꯧꯕꯅ, "ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯀꯧꯔꯛꯑꯦ"꯫ ꯃꯅꯤꯅ, "ꯑꯗꯣ ꯅꯪ ꯃꯐꯝꯁꯤꯗꯤ ꯀꯌꯥꯔꯛ ꯆꯠꯂꯒꯦ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯆꯠꯄꯕꯨꯗꯤ ꯑꯃꯨꯔꯛ ꯈꯛꯇꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯒ ꯑꯅꯤꯔꯛ ꯁꯨꯗꯣꯏꯅꯦ. ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯆꯠꯄ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯉꯛꯏ"꯫ ꯃꯅꯤꯅ, "ꯑꯗꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯂꯩꯔꯒ ꯌꯨꯝꯕꯨ ꯁꯥꯔꯁꯤꯔꯥ ꯈꯪꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯔꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯗꯤ ꯂꯛꯅꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ"꯫ ꯃꯅꯤꯁꯨ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯗꯥꯏꯅꯣ ꯂꯤꯟꯕꯣ? ꯁꯤꯗꯗꯤ ꯀꯩꯝꯇ ꯂꯩꯁꯨ ꯂꯩꯇꯅ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯐꯥꯒꯤ ꯇꯧꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯅꯤꯅ, "ꯑꯗꯣ ꯏꯇꯥꯎ, ꯅꯪꯅ ꯉꯁꯥꯏ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯈꯪꯒꯅꯤ ꯍꯥꯏꯗꯣ ꯁꯤꯒꯤ ꯐꯖꯕꯁꯤꯔꯣ"꯫ ꯊꯧꯕꯅ, "ꯅꯠꯇꯦ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯥꯏ ꯋꯥꯃꯟꯗꯅ ꯋꯥꯈꯜꯒꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ, ꯑꯗꯣ ꯆꯠꯁꯤ ꯂꯥꯎ"꯫ ꯃꯅꯤꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯏꯇꯥꯎ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏꯔꯤꯅꯣ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯁꯤꯗꯒꯤ ꯍꯦꯟꯕ ꯐꯖꯕ ꯑꯃ ꯌꯦꯡꯒꯗꯕ ꯋꯥꯠꯂꯤ"꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯅ, "ꯑꯗꯨ ꯏꯇꯥꯎ, ꯆꯠꯂꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯁꯤ, ꯊꯦꯡꯉꯒ ꯃꯝꯃꯒ ꯂꯥꯛꯄꯗꯣ ꯚꯨꯠ ꯂꯥꯏ ꯇꯤꯟꯒ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯍꯤꯡꯉꯔꯣꯏ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯐꯖꯕ ꯃꯐꯝꯁꯦ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯏꯜꯂꯤ ꯍꯥꯏꯅꯕꯅꯤ"꯫ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠ ꯂꯥꯏꯅꯣ? ꯑꯩ ꯎꯕꯗꯅꯦ ꯂꯥꯏꯒ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯗꯕꯅꯤ. ꯑꯗꯨꯒ ꯏꯇꯥꯎꯅ ꯍꯦꯟꯅ ꯀꯤꯔꯒꯅ, ꯏꯇꯥꯎ, ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯣ, ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯅꯪꯒꯤ ꯃꯤꯡ ꯄꯟꯗꯨ ꯁꯔꯨꯛ ꯃꯤꯠꯇꯅꯦ ꯃꯣꯔꯣꯛ ꯃꯔꯨ ꯃꯌꯥꯝ ꯍꯩꯖꯤꯜꯂꯁꯨꯅꯦ ꯆꯦꯟꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯔꯣꯏ. ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯀꯤꯗꯅ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯤꯕ"꯫ ꯃꯅꯤꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯊꯨꯀꯠꯆꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕꯅ ꯑꯃꯨꯛ, "ꯑꯗꯣ ꯏꯇꯥꯎ, ꯍꯣꯔꯦꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯅꯪꯅ ꯅꯇꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯗ ꯌꯥꯗꯦ"꯫ ꯃꯅꯤꯅ ꯑꯃꯨꯛ, "ꯏꯁ, ꯏꯇꯥꯎꯕꯨ ꯚꯨꯠ ꯂꯥꯏꯅ ꯀꯤꯕ ꯏꯇꯥꯎꯗꯕꯨ ꯅꯇꯥꯎ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯣꯏꯅꯣ"꯫ ꯊꯧꯕꯅ ꯑꯃꯨꯛ, "ꯌꯥꯔꯦ, ꯃꯇꯝꯁꯤ ꯊꯦꯡꯉꯅꯤ, ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯤ ꯒꯝ ꯒꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯊꯧꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯒ ꯃꯅꯤꯅ ꯑꯃꯨꯛ, "ꯏꯇꯥꯎ,
ꯍꯟꯗꯛꯅ ꯀꯔꯤ ꯂꯝꯗ ꯇꯥꯗꯣꯏꯅꯣ? ꯁꯤ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯧꯕꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠꯁꯨ ꯇꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯃꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯃꯒ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯁꯤꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯂꯤꯁꯦ." ꯃꯅꯤꯅ, "ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯐꯖꯕ ꯃꯐꯝ ꯍꯥꯏꯕꯣ?" ꯊꯧꯕꯅ, "ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ, ꯁꯣꯏꯗꯅ ꯎꯅꯤꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯖꯥꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯄꯨ ꯎꯔꯨꯕꯗ ꯊꯧꯕ ꯃꯍꯥꯛꯇꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯅꯨꯖꯥꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯅꯧꯔꯕ ꯈꯨꯠꯁꯥꯗꯨꯅ ꯁꯅꯥꯒꯤ ꯀꯣꯟꯖꯥꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯁꯅꯥꯕꯨꯜ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯒ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯅꯤꯁꯨ ꯎꯔꯝꯃꯤ꯫ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯣꯏꯃꯨ ꯀꯌꯥ ꯑꯃꯁꯨ ꯉꯔꯪ ꯉꯪꯅ ꯃꯕꯨꯛ ꯄꯦꯟꯅ ꯂꯩꯍꯤ ꯊꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯃꯂꯪꯕ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯊꯣꯛꯄ ꯉꯥꯎꯍꯜꯂꯒꯦ ꯇꯥꯏꯕꯪ ꯖꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯖꯥꯃꯥꯒꯤ ꯅꯨꯡꯗꯨ ꯌꯩꯅ ꯐꯔꯕ ꯁꯝꯂꯥꯡꯗꯨ ꯖ꯭ꯋꯥꯏ ꯂꯥꯏꯅ ꯍꯨꯝꯀꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯖꯥꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯣꯠꯂꯣꯏ ꯅꯤꯡꯊꯤꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯕꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯩꯔꯥꯡꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯄꯗ ꯊꯧꯕꯒ ꯃꯤꯆꯥꯟꯅꯩ꯫ ꯊꯧꯕ ꯂꯩꯔꯥꯡꯒꯤ ꯆꯦꯡꯂꯧ ꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯅꯤꯅ, "ꯏꯇꯥꯎ, ꯀꯩꯅꯣ ꯅꯪꯅ ꯅꯌꯥꯗ ꯍꯤꯡ ꯆꯪꯕ ꯃꯈꯩ ꯈꯪꯗꯒꯩ ꯃꯤꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯗꯣ? ꯃꯤꯗꯣ ꯏꯀꯥꯏꯔꯅꯤꯌꯦ." ꯊꯧꯕ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯂꯤ ꯇꯧꯔꯒ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯃꯦꯂꯩ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏꯗ ꯌꯦꯡꯉꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯦꯂꯩꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯃꯗꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯇꯥ ꯑꯩꯗꯤ ꯋꯥꯈ꯭ꯔꯦꯗ꯫ ꯇꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯗꯤ ꯅꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ." ꯂꯩꯔꯥꯡ ꯃꯦꯂꯩꯗ ꯃꯃꯤꯠꯇꯨ ꯆꯦꯞꯂꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯂꯤ, "ꯏꯇꯥ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯃꯗꯤ ꯅꯇꯥ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯨꯕꯅ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯇꯝꯕ ꯈꯣꯏꯃꯨ ꯀꯌꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯇꯥ ꯑꯩꯅ ꯈꯪꯅꯤꯡꯕ ꯋꯥ ꯑꯃꯈꯛꯇꯤ ꯂꯩꯔꯤꯌꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯥꯡ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯅꯣꯛꯂꯤ ꯇꯧꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯂꯩꯔꯥꯡꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫